Kangla Facebook Kanglu amadi International Sanamai Student Association isa anina khusamnaduna chinjariba EMALON GIDAMAK LANTHOKCHABA mana haiba thorom asida phambaki leiteng oina election biriba jasing amadi thorom asibu mapung phan binabgidamakta lengbirakliba lamdam sigi saknairaba kai khunabda matik charba kayabu ikok nona khuramjabu loinana kai khunabu chari gi saktam malenda saktak janaba honarli habasi aikoin su hene khangnari hairiba khongjel asi magi mari purik singna tumba chaba khangdana ahing nungthin khaidana masagi chanabi sakchai gi thak thaksi kasi thagulon mingau thagau phizet leiting mahousagi masagi ira thongni harau kumhai lon mayek asina singba furup sing aduna masak taknabo honaba aduguni thamjaningba wafamdi furup amagi saktam masak taklakpa matamda furup adugi malemna khangnariba culture haiba si machinjak oiriba yamna maru oiriba lon haiba si tangai phadan yokhattaba yadabagi tangai phadaba matam adu yaurakle haina khanjaduna ngasi Kangleipak asida nauna sapung jarakliba loop ani haibadi Kangla Facebook Kanglup amadi International Sanamai Student Association isa anina kusamnaduna handak board na lauba SSLC examination ingso lising ani taratruk ki changyengda lemjaningai oiba phida amada phangduna mai paktaba masa masagi furuki oiba lona mingthon jaduna mai paktaba mairu singda asam khudol oina harauba nungaiba phongdokpa oina tamjaba EMALON GIDAMAK LANTHOKCHABA haina thonba thorom asi pangthokchabani malemda furup amana ngangjariba lon asi chatnariba mayek adu malemgi leimaidagi mutkiba matamda furup adusu mutlabani haiba malemgi saknairaba maichau haibidi scholar kayana thambiramba asetpa wafam kaya asi ngasigi mirolna matang amasung matam yorokli haibas si nahungna ningsingjaduna tangkak adu laujaraga haiba thorom asi pangthokjabani ngasi mitei loi hai mitei lon haina khangnariba lon asi mitei khaktana ngangnariba lon oidre habasi mayamna su hena khangbiri lamdam asida ngangnariba tongan tongan ba proof singi lon kayana punsinduna uchan oina semtaduna ngangnariba chingmi tami anigi amatu oiriba fauna lon amani lon asi malemgi thakta ngangnariba lon amani habasi khudam oina panjarabada yimthangnariba lebak sing Bangladesh Myanmar Canada UK America atai mafamna singbasingda khunda leita duna leiba mitei proof singasu adumak ngangna duna leigi asugumba lon asi ngasi mutharakpagi mawong ama urakliba asida tungi mirol orakadaba mahiruising maruina mahiruisingda masigi tangai phadaba adu EMALON gi tangai phadaba adu aikoina khanganjaduna ngasi mana lanthokchabagi thorom asi pangthokchabani ngasi pangthokchariba thorom asida maruiba thaudang laujariba Kangla Facebook Kanglu amadi International Sanamai Student Association asi wakhal manaba lamdam asigi yanongmi kangupsing gi mamalon amadi mayeksing asi mutharaglibasi kayuma khara honaduna kanjanaba amadi hena khumang chawkhanaba malemgi thakta masak khangnaba honabada angamba thaudang kya launaduna angamba sel puthongnaduna thorom asi pangthokjabani haiba thorom asi pangthokpada loop ani asina ngasi pokgi manungda kanagumba sansthan natraga organization na chingbasingdagi kuina mating tawbirakpusu yawi adubu mukhoyi mikha pondana angam ngoma puthokdana honajarakpani masiga iroinena haiba thorom sing asi leptana handaki siga ahumlaksuba oina pangthorokpa sida lamdam asigi sangairaba ngasigi phebang leiting oina lengsin biriba oja singnasu
ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯉꯥꯏ ꯌꯥꯝꯅ ꯊꯥꯒꯠꯆꯕ ꯑꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯪꯂꯥ ꯐꯦꯁꯕꯨꯛ ꯀꯥꯡꯂꯨꯞ ꯑꯃꯗꯤ ꯏꯁꯥꯅ ꯄꯥꯡꯊꯣꯛꯆꯔꯛꯄ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯀꯟꯖꯅꯕꯒꯤ ꯊꯧꯔꯝꯁꯤꯡꯗꯁꯨ ꯂꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯌꯦꯜꯍꯧꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯄꯤꯔꯛꯂꯕ ꯃꯁꯛ ꯅꯥꯏꯔꯕ ꯑꯣꯖꯥꯁꯤꯡꯅꯁꯨ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯊꯝꯖꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯕꯨꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯎꯖꯔꯣꯏ ꯍꯥꯏꯕꯁꯤ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯒ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯃꯃꯥꯂꯣꯟꯗ ꯃꯤꯡꯊꯣꯟꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯐꯣꯡꯗꯣꯛꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯂꯧꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯏꯂꯤꯃꯦꯟꯇꯔꯤ ꯃꯤꯇꯩ ꯃꯌꯦꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯇꯥꯔꯛꯂꯕ ꯑꯩꯈꯣꯏ